State asida popular government ama semnanaba yabagi matam yamsilaktabaga loinana Kuki jogi MLA tara thasigi tangku nipanda Guwahati da Home Minister ga Unanaba Khanghallakhre Hairi. SKTV na fangba paugi likhun singi matung inna Kuki jogi MLA tarana chaliba thasigi tangku nipanda Assamgi Guwahati da Union Home Minister Amit Shah ga unaduna popular government ama state asida semnanabagi matangda aroiba khudong chaba piba oina wari sananaba center dagi Khanghallakhre Hairi. Wari sanagadawriba si Union Home Minister Amit Shahna numit nini khongchatta tha asigi tangku nipanda Assamda lakadawriba khongchat asigi manung channani mahaki khongchat asigi manungda MLA taraga loinana Kuki jogi CSO singi luchingba singsu wari sanaba asida saruk yananaba Khanghallakhre Hairi. Paugilikun sing asina makha taraduna Manipur da present rule thamlakpa chahi ama phagadaba numit yamsilaktabaga loinana constitution gi oiba khudong chadaba sing mayokna danaba amadi Assam gi assembly election naksilakpa asida Manipur gi issue asina nungaitaba thokhandanaba haiba asi center na chapchana khali masiga loinana PR gi chahi amagi matam loigadaba matam kuisilaktraba asida popular government ama semhoba natraga assembly dissolve tawpikiba yabagi fibam lakpana lengak sembada amadi semnanaba hotnabada saruk yaba yaroi haina Kuki lalholup amana MLA tarada akanma mawongi akiba pirakpa laikrabasu MLA singi amato oina punsinduna popular government ama sembagi tangai fadaba Manipur da leiba haibasi center gi thazabani Hairi.